West Asia da thokliba lan gi chaitheng phangba oina India da petrol amadi diesel gi mamal lupa ahum ngasidagi hengatkhre hauzik Imphal da petrol liter amada lupa chamaga subna ani 10.ahum amadi diesel na liter amada lupa marfuni pan 10.amapan yaukhre malem gi oina crude oil gi mamal hengatlakpa amasung West Asia da thokliba lan asina maram oiraga Sungdoktriba thau purakpada singnaba kaya mayoknarakpadagi petrol amasung diesel gi mamal asi hengalakpani hairi petrol amasung diesel gi mamal hengatpagi mawong asi laibak asida lairiba region singi makhasu poli city khara da petrol liter amada lupa ahumdagi lupa ahum 10.3 amadi diesel gi oina liter da lupa ahumdagi lupa ahum 10 yang Manga taruk fawagi changda hengatpa yauri haina agency ki pauna hairi amaromda Manipur gi oina Imphal West district ki manung channa leiba hairangoi thong service station da petrol liter amada lupa ahunga paisa tara humdoi hengatuna hauzik petrol liter amada lupa chamaga ani 10.ahum yaure aduga diesel gi oina liter amada lupa ani ga paisa marfudara ni thoi hengatuna diesel liter amada lupa marfunipan 10.amapan pikre Anoba mamal asing ase pung taruk tagi chanaba haukre hairi mamanga di petrol liter amada lupa marfudara mapan 10 ani sino amasung diesel na liter amada lupa marfu manga 10 ani taret pirambani